Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari leinaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba langona maram oraga kudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layingli hospital asida ataba mamalda laying batanatana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kromzari, ELITETV ki test of cartoon mahaw ming tabiru so ham tara mukzari mudir ngasi infala fungo pau sing cartoon singda cartoon shina kari haining liba kari phongdong liba kari wakal khalang liba abdu miyam da sanunga thamjage an bloka jage Sangai Express ki onthokpani da ajida onthokpani da ba cartoon su yang phajaba cartoon ni koi police miyam sing kamano miyam sing wari chana bagi silang khangneba achobam su yaure mai sar aduga sipoi ani hai tare ko ani su yaure da sipoi masina harapne ba khangdre toriche sa charge si mathang panglak ta laina adaida ngasagi mai sa no ko ne aigi soma leiri bani aigi di smaina tawbani mana chenba adu zaina makhong da kapani mana paktharak badagi makuk da palaga si ne usek sina tari mayam wari chanai mayam do usek na khali wa khalon do tamak wa khane usek sina yeng ko adune ai jine leiba isu mayam se khangdre tawri se sar charge si mathang panglak ta lai hai kan da mana aigi som leiri bani ain tawbani mana chenba adudaina makungna kapani mana paktharakpadagi makokta palaga sibanena yam fajaba char set ko tawgido mai hapana teidi makung kapani ma paktharakpani ada pangibnena nokningba poni yana fajaba adumba nokningba wan tholeba cartoon nen thamjage patang leisna khoi sana leba ki loiredana adune loiredana sida halani ka wari chana bane ada koi khongban gi matang drain gi matang se hoji se drain kana chali jaga jaga likai da pura drain chan bi thabak kana chathari adaida aman haibani ising jawrom da likai se drain si hek chan khibadagi nong tabaga khu yogrena koi chaliba drain sing si magi slope se bazal leitaba challe na ma thokpa makumdi kumjanba singduna chendre na pathare pumdhare myam se aduna chanma matamda phajana yeng kana karomda awalomdagi makharomda pugadra kamai togudagi slope se habna singom myam se togdibida dum pangchanna chanmini si toise laiba project loire na aduna amasna khume sigi drain si matam amada il tharaga nga pharam libani ne na haidi khombaluk pan singsi oi pixel lakpudo oi pixel le aduna hoi myam kop chalak pa yaw kari tobo yaw aduga ji chaliba drain system si leising jam da chen de dum tunga lei kamai togdino aduna dum nongudang tabuga dum maukhal aga thumbagi film se leiba aduni adai du khut tharak pani cartoon sina yamna fajaba adumba wan tho leiba cartoon en thamjage pathangal reisna khoi huyelan pauki as loire habdune da Manipur gi map se toroga oja sina tak pani angang sing da yengo Manipur se kamai legena number 1 da le Manipur map se adugu musin muraga leire mathanga ole phaina leire yungna leire adeda oja sina tak pani kamaina haige kanda aphagi Manipur loire bani yengbiyona ada angang sing stai mathak makha on basu yawre sarana haji leiba Manipur film se mathak makha on ba mathok on khangdaba amamman thanba mayam ka adu represent toroga puthorokpa yamna fajaba sisu wan thok leiba cartoon ne thamjage patang da leisna khoi pungna phonggi balo he aduni ba balo is the khabar paraga matai manaw khabar paraga mai nipisna haibani thaina green city clean city Singapore
smart city haikhibudugi matungina online minister su lagle yamna chawkhatle na akhoi mamang da leiyo maya ministers na akhoi imphal mayun si che mache na mukta haloi akhoi pura Singapore olan gini haigiba dum ngamgido maya ni adon tongdari maya se don lengak si akhoi online digi lengak ngalakpa maya ma yawre adani Thailand green city clean city Singapore smart city haikhibudugi matungina online minister su lagle yamna chawkhatle na yamna fajaba chisu nungda wan to ma a ma phumba adumba koi cartoon thamjage mathang da leishna koi naron thudangi hawa do leirang do leirang sida halani kawai chana bani amajna haigina handak si tampak da khara ingdrana lan kaptre ama tawdre jinglum pugre da ingdi ingebu pochai gi mamali loire he na pochai mamali tange haji toisini kangpo pida myama koi tilo ki ji lapa chani yankhai yore cheng ki ji da du yore gya chalising manga yore phangdren tongdre myam sini ana masida aina na tawuna aina na phangba mana tawuna mana phangba duni as you show social you reap habidune batawse duna lansi kana na hoi kari dagi chawthurei kari gi mu naga da horuri habe amse question me am lekhre yengba da bani lenga na kamai tawrei central government kamai na waroshin purei habidu khoi gi haising bada leire ana mathang da resina khoi people's chronicle gi Friday fund aduni Friday fund si danga sagi khoi gi leader si yawre elected ni adamane really doesn't have the we don't have to worry about the previous election result mamang da legiba election gi kano do adu gi tam khalunu our party will win the upcoming poll hands down right koi soidna mai pa dam ne na ngasai si koi na pubu ya se koi congress ki khuba ki pubu ye mang na mai thi gimna na halaji congress se mu moi gi sarkar la kadara kaina ji leiba BJP je pamak tabu gi mya praja sing leiba sida wakhan chawri ne adu la sawa da BJP na thong gidra madu tam ngam ponte ai haiba myam leiri rajniti wala adani adeda sin ani thung adum pubi are meaning say really we don't have to worry about the previous election region na adu ita di congress uitaba our party will win the upcoming poll hands down right sin ne koina koi khut thai sini koi soina thoini hedana yeng mutabani kanana thoibage kanana sarkar paibage kanana lagadage election ding khat kadra tap thagadra haibado koi punna kamina mutabani ana Masih kita meli TV gi tesu cartoon mahau matang solution jare meng ta biri busing bom kana kuram jabal loina kaina ne bethani jari pine birasi Trauma Net Multi Speciality Hospital singjai mathak tongtham likai da handuk chare Hospital asina maruina BP stroke brain tumor lamiki khudong thiba spinal disc prolapse spinal tumor amadi migraine chingba layengli Hospital asida neuro gi layeng ber changba afabo makhal gi khusu khulai amadi machine marang kaida lei masina kokal mari leina ba tongan ba makhal gi anaba sing ningthina layengli lamdam masida neurosurgeon yamna tangari ba maramna chingmadi arapa phom dagi lakpa anaba sing neurosurgeon unana ba honabada awaba kya mayongdari masida sunatna matam tintana anaba lainguna maram oraga kudong thiba kya sumayongdari masi punamakta kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layingli hospital asida ataba mamalda laying batanatana OPD general amadi ICU beds operation medicine x-ray amadi lab kamai le nabasinasu ataba mamalda phangalli ngasi magrension biro amadi kudong saba singa silobiyo hena kubang role gidamak hospital asigi telephone number 700553416 natraga 8974572154 da pau phabirak yagani